mayamda ngasi wahang amtang hangjage madudi Meitei akhoi yamna strong culture amadi identity lejaba Meitei akhoi si ngasi globalization gi adugum laba ichel da akhoi chatkisira natragana akhoi gi identity kanbada hena khumang choksinba somdo wakhalon thadasira haibisi mayamda si wahang che ai thangjen maram masina miyamna ngasi Kangleipak kanbu lukna Nipan Suba Foundation Day ga iroina na sinjariba first state level open debate competition asida suksoi soidana Saruk Yabiyu na haijani amadi Hariba topic asi Meetei Nupeena Meetopta Mayum Panbana Meetei Mangjaba Leite haiba topic asida sinjabani aduna hariba topic asida mayam khanana inabada Saruk Yabiyu hana thamjan hariba topic asida first state level open debate competition ama pangthok jagadori competition asida makok mathang tarabasing amadi 10 consolation prize su case prize paina thamjari screen da thokhanjaramge participate tawbining basingna mayflows.in natraga Makada piriba link asida registration tawbirakpagi khudongchabasu pizari 5th April 2026 Sunday nongmaijing numit asida pangthokjagani mafamna Jawaharlal Nehru Manipur Dance Academy Impal